Hi ma'am. Ngasi akoide mukbang oin torani. Mukbang di kanone challenge ne bo ko. Haing khoidou sani. Nga thongba ne ba. Nga thongba mukbang challenge torani. Akoi je ko nahan dei na da ma je drip yan da BP low oil le re bo ko. Adudugi ma je hodong no je pai ma ju kitang phai re bo ko. Adudugi ma ju kitang phai. Ma kitang phai re. Adudo adum kaisu khalo kaisu uram doi ti manje. Adudo ma khoi ji magi BP low be khalaga ine challenge tawje na tor ko ne nga thongba ne tunghan bi ataw bane tunghan bi je mayam khang na adudo sa thar ani aduga magi BP low be je hantak namdana henkat halani BP je adu ma je masa je nungai tri bani boko adu ma sa ba di adu kari gum bane hamba je nang sangam da boy tar ga ju nang si de hak ibani je ang apoba mi do adu duna ne si la kai ka je lo nya cái nó hấp dẫn lại nhà bác cái này đi xí để lôi nhá sinh tụng nó tôi như năng nà cái nào rồi mà tao hành tôi như có mẹ hay tôi đó phải dẫn tờ này phải xí đi phải dẫn trái ra này đúng không nhỉ anh là đúng xem anh ấy mà là khang à vậy nên xem anh ấy phải trái xin cái cái anh tàu này ba mà tại sao anh khang à vậy này sao mà hay những vậy khối đâu dám chăng rồi sao mà hỏi đấy cái lối bạch thuộc ra rồi chắc chắn sao mà hỏi đi ready Saba horagi mayam lighting gi jang haidoke aduga ready one to haraga tawjuga nangi ta phora mane nangi malokso ahoi haudong lai ma haudong ni maro se ready one to haraga tamne se hairo na nang je mamang ni hajara oh hairo ngamal di pahan 1 2 3 malu je chaba ho dua hanga rồi challenge nhá mà sao mà ngã tối là người ta thay biểu nhớ trở đi rồi hầu đuông nè à mới đi bạc lại hả mới gì là nè ngã thùng mà thấy tự tâm này là challenge là tập tốc dần mình này mà này đẹp mà nó ngầm mình sẽ gì mà nó ngầm nên sẽ mà nó khăng nghe mà challenge hit mà lại mà sang trong này vậy chắc chắn lúc thôi cái này nhanh còn trai này vậy là vậy à chỉ lên tàu đã được từ nào chứ bây giờ vàoคุณจ่าเลยไอเดียคุณกับปุ่นเนี่ยไอเนี่ยไม่เห็นเลยเนี่ยอาชีพตรงไหนมีเจมานะแค่เจ้าไปเห็นเป็นยังไงก่อนเฮ้ยมาเนี่ยBPโรยแบบนี้นะไอเนี่ยโอยแต่แบบเนี้ยแบ่งแค่นั้นไอ้ที่รวยเขาจะจ่ายนี่还有你干过行啊？
ꯃꯣꯃꯥꯟꯅ ꯆꯥꯛ ꯈꯨꯌꯥꯝꯗꯦ ꯑꯩꯗꯣ ꯍꯣꯔꯦꯟꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯗꯨꯝ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯝ ꯃꯔꯤꯟꯁꯦ ꯈꯨꯆꯥꯎꯁꯦ ꯉꯥ ꯑꯆꯧꯕꯅꯦ ꯒ꯭ꯂꯥꯁꯀ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇꯦ ꯒ꯭ꯂꯥꯁ ꯀꯥꯞꯅꯦ ꯃꯔꯨꯗꯤ ꯌꯦꯡꯉꯨꯀꯣ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕꯗꯒꯤ ꯗꯣꯛꯇꯔ ꯌꯧꯔꯦꯅ ꯃꯍꯤꯗꯤ ꯅꯥꯀꯟꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯆꯥꯕ ꯉꯝꯗꯦ ꯆꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯍꯪꯉꯦ ꯅꯪꯒꯤ ꯕꯤꯄꯤ ꯂꯣ ꯑꯣꯏꯕꯅꯦ ꯃꯥ ꯕꯤꯄꯤ ꯂꯣ ꯑꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯄꯣꯛꯈꯥꯏꯔꯁꯤꯕ ꯈꯪꯗꯦ ꯆꯥꯛꯁꯦ ꯏꯁꯥꯒꯤ ꯉꯝꯖꯕꯤ ꯍꯥꯞꯅꯔꯗꯤ ꯐꯕ ꯏꯁꯥꯒꯤ ꯉꯝꯖꯕꯤꯅꯤ ꯀꯩꯅꯣ ꯍꯥꯞꯅꯩꯗꯣ ꯆꯥꯛ ꯌꯥꯝꯕꯁꯤꯗꯤ ꯉꯝꯗꯦꯐꯖꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯉꯁꯤ ꯁꯨꯈꯨꯝ ꯆꯥꯎꯕꯁꯦ ꯄꯨꯛꯁꯦ ꯌꯥꯝ ꯊꯨꯅ ꯊꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯕ ꯌꯥꯔꯦ ꯅꯪ ꯉꯝꯃꯅꯤ ꯁꯤꯗꯤ ꯑꯗꯨ ꯅꯪ ꯁꯤ ꯂꯣꯏ ꯇꯥꯕꯅꯤꯅ ꯑꯅꯥꯕꯗ ꯆꯒꯨꯝ ꯁꯦꯡꯕ ꯅꯪ ꯑꯩꯒꯤ ꯌꯦꯡꯉꯒ ꯆꯥꯛꯁꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯝ ꯌꯥꯝ ꯅꯪ ꯌꯦꯡꯉꯒ ꯅꯪ ꯍꯥꯞꯄꯤꯗꯣ ꯆꯥꯛꯁꯤ ꯉꯁꯥꯏ ꯄꯨꯛ ꯊꯜꯂꯦꯕ ꯉꯥ ꯊꯣꯡꯕꯅꯤꯅ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯇꯞꯄꯤ ꯋꯥꯔꯧꯕꯤꯅꯨ ꯃꯔꯨ ꯃꯟꯗ ꯌꯥꯗꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯗꯣꯛꯇꯔ ꯌꯧꯋꯦ ꯍꯥꯏꯔꯗꯤ ꯐꯖꯗꯧꯔꯥ ꯀꯩꯗꯧꯔꯨꯕꯗꯩ ꯉꯥ ꯃꯔꯨ ꯄꯜꯂꯤꯅꯣ ꯀꯥꯏ ꯑꯩꯗꯤ ꯉꯝꯗꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯂꯪꯕꯨꯛꯁꯦ ꯑꯃꯃꯝꯅꯤ ꯆꯝꯐꯨꯠꯇꯨꯒꯤ ꯄꯨꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯍꯤꯡꯉꯨ ꯍꯥꯏꯕ ꯂꯩꯕꯅꯤꯗ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯁꯥꯎꯕꯤꯅꯤ ꯍꯧꯗꯣꯡꯉꯩꯅ ꯇꯧꯕ ꯎꯕꯗ ꯄꯦꯜꯂꯦ
ꯈꯔ ꯄꯤꯖꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯑꯩ ꯉꯥ ꯆꯥꯗ꯭ꯔꯤ ꯅꯪ ꯆꯥꯛꯇꯣ ꯐꯖꯅ ꯉꯥ ꯆꯥꯛꯇꯣ ꯐꯖꯅ ꯈꯣꯠꯆ ꯆꯥꯁꯜꯂꯗꯤ ꯅꯪꯅ ꯉꯝꯕꯩ ꯆꯥꯡꯁꯨ ꯂꯩ ꯉꯥꯗꯤ ꯃꯔꯨ ꯄꯟꯒꯗ꯭ꯔꯥ ꯆꯥꯛꯁꯤꯅꯤꯅ ꯍꯨꯞꯆꯟꯕ ꯉꯝꯅꯗꯅ ꯇꯧꯔꯤꯁꯦ ꯅꯪ ꯆꯥꯏꯁꯦ ꯁꯟ ꯆꯥꯕ ꯆꯥꯏ ꯆꯥꯛ ꯍꯨꯞꯆꯟꯕꯁꯤꯅ ꯑꯩꯅ ꯋꯥꯔꯤꯁꯤꯅ ꯆꯨꯖꯥꯛꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯉꯥ ꯃꯈꯥꯗꯁꯨ ꯌꯥꯎꯔꯦ ꯆꯥꯛꯁꯦ ꯅꯪ ꯌꯥꯝꯃꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯗꯦ ꯑꯩꯁꯦ ꯄꯨꯛ ꯅꯥꯏꯅ ꯆꯝꯐꯨꯠꯁꯦ ꯊꯨꯝꯃꯦ ꯃꯥꯅ ꯊꯨꯝꯃꯔꯣꯏ ꯃꯔꯨꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯌꯥꯎꯕ ꯀꯩꯝꯇ ꯃꯔꯨꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯥꯎꯗꯦ ꯌꯥꯝ ꯈꯟꯗꯣꯛꯇꯦꯗꯣ ꯑꯆꯧꯕꯒꯨꯝꯕ ꯆꯅꯝꯒꯨꯝꯕ ꯈꯛꯇꯅꯦ ꯃꯣꯏ ꯈꯔ ꯄꯤꯖꯕꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛ ꯅꯥꯔꯦ ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯝꯗꯦ ꯉꯥꯏ ꯂꯣꯏꯔꯦ ꯉꯥ ꯇꯦꯡꯀꯣꯠꯇꯩ ꯃꯍꯤꯁꯤꯒ ꯊꯛꯆꯟꯈ꯭ꯔꯣ ꯅꯪ ꯉꯥ ꯊꯣꯡꯕ ꯃꯍꯤ ꯊꯛꯑꯗꯤ ꯆꯝꯊꯣꯡꯒꯨꯝꯕ ꯑꯩ ꯐꯥꯁ ꯉꯥ ꯊꯥꯡꯒꯠꯄꯗꯨꯗ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯐꯥꯁ ꯇꯥꯗꯣꯏ ꯅꯪ ꯈꯤꯇ ꯊꯥꯕꯤꯈꯤ ꯌꯥꯏ ꯅꯪꯗꯤ ꯀꯩꯒꯤ ꯊꯥꯏꯕ ꯃꯣꯏꯅ ꯆꯣꯡꯍꯧꯈꯤꯗꯣꯏꯁꯤꯁꯦ ꯅꯪ ꯍꯣꯔꯦꯟ ꯆꯥꯗꯣꯏꯅꯦ ꯑꯩꯗꯤ ꯈꯨꯅꯤꯡꯁꯨ ꯄꯨꯟꯅ ꯆꯥꯏꯅꯤ ꯃꯥ ꯈꯨꯅꯤꯡꯁꯨ ꯆꯥꯏꯅ ꯈꯨꯅꯤꯡꯁꯨ ꯄꯨꯟꯅ ꯆꯥꯏꯅꯩ ꯉꯥ ꯃꯔꯨꯁꯤꯗꯣ ꯍꯦꯛꯇ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕ ꯇꯣꯠꯄꯁꯤꯗ ꯌꯨꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯩꯉꯣꯟꯁꯤꯗꯤ ꯕꯤꯄꯤ ꯑꯃꯨꯛ ꯂꯣꯏꯈꯤꯗꯣꯔꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯗꯣꯔꯤꯕ ꯇꯨꯡꯍꯟꯕꯤ ꯃꯔꯨꯝ ꯄꯨꯔꯝꯃꯣꯏ ꯄꯨꯍꯦ ꯑꯗꯨꯏ ꯃꯆꯥꯗꯣ ꯄꯤꯛꯀꯨꯗꯕ ꯆꯥꯒꯦꯔꯥ ꯅꯪ ꯆꯥꯒꯦꯕꯨ ꯆꯥꯕꯗꯣ ꯉꯣꯡꯉꯒ ꯅꯣꯛꯀꯅꯣ ꯃꯤꯅ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯅꯣꯛꯑꯦꯅ ꯃꯤ ꯅꯣꯛꯅꯤꯡꯕꯁꯤꯕ ꯆꯦꯂꯦꯟꯖ ꯇꯧꯕꯗꯕꯨ ꯅꯣꯛꯄ ꯌꯥꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯣꯛꯅꯤꯡꯕꯕꯨ ꯈꯥꯡꯉꯗꯤ ꯑꯩ ꯐꯥꯁ ꯇꯥꯔꯦꯗ ꯁꯦꯡꯗꯣꯛꯎꯔꯣ ꯌꯥꯔꯦ ꯆꯠꯂꯒꯦ ꯍꯧꯒꯠꯂꯒꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯉꯥ ꯈꯥ ꯂꯩꯍꯧꯅꯤ ꯑꯩꯗꯤ ꯂꯥꯁꯇꯅ ꯍꯦꯛꯇ ꯉꯝꯃꯛꯇꯦꯕ ꯅꯪꯁꯤ ꯊꯦꯕꯒꯤ ꯃꯑꯣꯡꯅꯦ ꯊꯦꯕ ꯊꯦꯡꯒꯨꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯊꯦꯡꯒꯨꯅ ꯉꯝꯃꯦꯗꯣ ꯂꯥꯁꯇ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯔꯦ ꯍꯥꯏꯕ ꯅꯪꯗꯤ ꯉꯥ ꯃꯔꯨ ꯐꯖꯅ ꯆꯥꯊꯣꯛꯇꯦꯕꯣ ꯆꯝꯐꯨꯠ ꯆꯥꯗ꯭ꯔꯤꯅꯦ ꯅꯪꯗꯤ ꯌꯥꯏꯅ ꯃꯊꯪ ꯆꯝꯐꯨꯠ ꯆꯥꯈ꯭ꯔꯦ ꯆꯝꯐꯨꯠꯁꯦ ꯀꯥꯏ ꯍꯥꯞꯇꯣꯏꯕꯗꯤ ꯆꯝꯐꯨꯠ ꯃꯅꯥꯛ ꯂꯩꯔꯝꯕ ꯉꯥꯁꯤꯁꯨ ꯊꯨꯝꯕ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯐꯥꯁ ꯇꯥꯔꯦ ꯁꯤ ꯉꯥꯁꯤ ꯆꯝꯐꯨꯠꯁꯤꯗꯤ ꯅꯥꯎ ꯊꯥꯒꯅꯤ ꯑꯩꯅ ꯉꯝꯃꯦꯗ ꯑꯩꯅ ꯉꯝꯃꯒꯦ ꯌꯥꯔꯦ ꯉꯥ ꯆꯝꯐꯨꯠ ꯆꯥꯈ꯭ꯔꯦꯅ ꯈꯜꯂꯣ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯣ ꯑꯩ ꯉꯝꯃꯦ ꯃꯌꯥꯝ ꯀꯔꯤꯅꯣ ꯉꯥ ꯁꯤ ꯉꯥꯁꯦ ꯃꯔꯨꯅꯦ ꯑꯩꯅ ꯁꯨꯝ ꯆꯨꯞꯊꯣꯛꯄꯅꯦ ꯁꯤ ꯉꯥ ꯑꯆꯧꯕꯁꯦ ꯅꯪꯒꯤ ꯁꯤꯁꯨ ꯆꯥꯔꯦ ꯍꯥꯏꯗꯤ
ꯆꯥꯗꯦ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯆꯥꯔꯒ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯀꯩꯅꯣ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯅ ꯌꯦꯡꯗꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯅꯤꯡꯉꯤꯕ꯭ꯔꯥ ꯁꯤ ꯉꯥꯁꯤ ꯆꯥꯕ ꯉꯥꯏꯈꯤꯒꯦꯗ ꯑꯩ ꯐꯥ ꯇꯥꯔꯦ ꯑꯩꯅ ꯇꯥꯔꯦꯅ ꯈꯜꯂꯁꯤꯕ ꯅꯪ ꯅꯋꯥ ꯂꯧꯗ꯭ꯔꯦꯅ ꯑꯩꯁꯨ ꯇꯥꯔꯤꯁꯤꯗꯤ ꯒꯥꯔꯤ ꯇꯥꯔꯤꯁꯦ ꯁꯤꯔ ꯅꯪ ꯇꯥꯔꯤꯁꯦ ꯆꯃꯣꯏ ꯌꯦꯡꯉꯒꯦ ꯉꯁꯤ ꯆꯥꯈ꯭ꯔꯦꯅ ꯈꯜꯂꯛꯑꯦ ꯑꯩꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯩꯅꯣꯗꯤ ꯑꯩꯅ ꯆꯦꯂꯦꯟꯖ ꯑꯩꯅ ꯉꯝꯃꯦ ꯃꯥꯁꯨ ꯅꯥꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯕꯅꯦꯕ ꯍꯤꯟꯖꯥꯡꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯁꯤ ꯑꯩꯅ ꯉꯝꯃꯦ ꯃꯥꯅ ꯁꯤꯁꯦ ꯃꯥꯒꯤ ꯁꯔꯨꯛꯅꯦ ꯁꯤ ꯂꯣꯏ ꯁꯦꯡꯇꯣꯛꯍꯟꯒꯅꯤ ꯍꯨꯟꯗꯣꯛꯍꯟꯒꯅꯤ ꯁꯤꯒ ꯀꯥꯏ ꯆꯃꯨ ꯆꯥꯔꯣꯏꯗꯨꯅ ꯑꯩꯗꯤ ꯑꯁꯦꯡꯕꯩꯁꯨ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯁꯦ ꯍꯩꯅꯗꯕꯅꯦ ꯑꯣ ꯆꯥꯔꯔꯣꯏꯒꯦ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯍꯩꯅꯗꯤ ꯃꯥꯒꯤ ꯅꯥꯕꯩꯅꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯜꯂꯛꯄꯅꯦꯕ ꯍꯧꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯄꯤꯖꯅꯕꯅꯦ ꯑꯩꯅ ꯆꯥꯔꯦ ꯃꯥꯒꯤ ꯅꯃꯥꯗ ꯑꯩꯅ ꯆꯥꯕꯗ ꯈꯨꯠꯁꯤꯗꯤ ꯀꯣꯠꯆꯩ ꯃꯥꯗꯦ ꯍꯥꯎꯋꯦ ꯄꯨꯛꯄꯨꯅꯤꯅ ꯃꯁꯣꯏꯗꯤ ꯂꯣꯏꯁꯜꯂꯁꯦ ꯌꯥꯔꯦ ꯉꯝꯖꯥꯔꯣ ꯅꯪꯅ ꯅꯪꯒꯤ ꯈꯨꯆꯥꯎꯗꯨꯒ ꯁꯤ ꯑꯃꯅꯤ ꯁꯤ ꯑꯝꯇ ꯄꯥꯏꯔꯅꯤ ꯃꯥꯏ ꯈꯨꯆꯥꯎꯗꯤ ꯃꯥꯅ ꯕꯤꯄꯤ ꯂꯣ ꯑꯣꯏꯕ ꯑꯣꯏꯕꯒꯤꯅꯦꯀꯣ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯄꯨꯛꯁꯨ ꯅꯥꯔꯦ ꯅꯪ ꯆꯝꯐꯨꯠꯇꯤ ꯉꯝꯗ꯭ꯔꯦꯀꯣ ꯅꯪ ꯃꯤꯊꯤ ꯇꯥꯔꯦ ꯑꯩ ꯐꯥꯔꯁ ꯇꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯉꯥꯡꯉꯧꯕ ꯑꯃꯠꯇ ꯆꯥꯗꯦꯀꯣ ꯑꯩ ꯁꯤ ꯇꯪꯈꯥꯏ ꯑꯃ ꯆꯥꯏ ꯏꯁ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯅꯕꯁꯨ ꯇꯧꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯅ ꯉꯝꯃꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯝꯖꯔꯛꯀꯅꯤ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯅꯥꯕ ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯝꯃꯤꯟꯅꯕꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯦ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝ ꯂꯩꯇꯦꯕꯀꯣ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗ ꯃꯥꯒ ꯑꯗꯨꯝ ꯅꯝꯃꯤꯟꯅꯔꯛꯀꯅꯤ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯕꯤꯄꯤ ꯂꯣ ꯑꯣꯏꯅ ꯅꯥꯔ ꯂꯩꯔꯦ ꯃꯃꯥꯏꯁꯨ ꯍꯧꯗꯣꯡꯅ ꯆꯤꯛꯄ ꯍꯧꯗꯣꯡꯗ ꯃꯥꯅ ꯍꯧꯗꯣꯡꯁꯤꯗ ꯑꯉꯥꯡ ꯁꯥꯟꯅꯕꯗꯧꯅ ꯌꯥ ꯇꯧꯔꯦ ꯍꯧꯗꯣꯡꯗꯨꯗꯤ ꯂꯥꯛꯂꯦ ꯑꯗꯨꯗꯤ ꯍꯧꯗꯣꯡ ꯁꯥꯎꯔꯦ ꯃꯃꯥꯏꯗ ꯑꯣꯏꯅ ꯍꯧꯗꯣꯡꯗꯣ ꯅꯨꯡꯁꯤꯗꯅ ꯁꯨꯃꯥꯏꯅ ꯆꯨꯞꯊꯣꯛꯄ ꯑꯗꯨꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯃꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯀꯃꯦꯟꯗ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯪꯁꯨ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗꯗꯤ ꯌꯦꯡꯕ ꯂꯦꯞꯄꯤꯒꯅꯨ ꯃꯤ ꯑꯃ ꯌꯦꯡꯉꯒ ꯑꯃꯃꯨꯛ ꯈꯣꯝꯕꯤꯕ ꯑꯅꯤ ꯌꯦꯡꯉꯒꯅ ꯑꯅꯤꯗꯨꯃꯨꯛ ꯈꯣꯝꯕꯤꯕ ꯑꯃꯃꯝ ꯈꯣꯝꯅꯕꯤ ꯑꯩ ꯉꯥ ꯃꯃꯤꯠ ꯌꯥꯝ ꯆꯥꯏ ꯑꯩ ꯃꯃꯤꯠꯁꯤꯃꯨꯛ ꯆꯥꯖꯔ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯒ ꯑꯩꯁꯨ ꯉꯥꯡꯉꯒ ꯆꯠꯄ ꯁꯤ ꯂꯣꯏꯁꯟꯕꯁꯨ ꯅꯝꯈꯤꯗꯣꯏꯔꯥ ꯂꯣꯏꯁꯟꯕ ꯅꯝꯃꯔꯣꯏ ꯅꯝꯃꯣꯏꯗ ꯂꯣꯏꯕꯗꯤ ꯂꯣꯏꯁꯜꯂꯅꯤꯕ ꯅꯪ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤꯔꯧ ꯂꯩꯔꯕꯗ ꯑꯩꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯃꯥ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯗꯤ ꯑꯉꯥꯡ ꯀꯥꯏꯅ ꯃꯥꯅ ꯊꯥꯃꯉꯥꯏ ꯂꯣꯏ ꯇꯧꯋꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯂꯩꯖꯩꯕ ꯑꯩꯅ ꯉꯥꯛꯇ ꯑꯗꯨ ꯁꯤ ꯋꯥꯐꯝꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯃꯇꯨꯡ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯕꯥꯏ ꯕꯥꯏ